ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯅꯥꯒꯤ ꯊꯥꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝ ꯑꯁꯤꯅ ꯆꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯅꯨꯡꯗ ꯍꯧꯕ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯥꯏꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯑꯍꯜꯁꯨ ꯈꯔ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯏ ꯀꯟꯅ ꯅꯤꯡꯗꯨꯅ ꯂꯥꯏꯗ ꯅꯤꯖꯕ ꯊꯥꯡꯅꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯈ꯭ꯔꯕꯅꯣ꯫ ꯃꯁꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯕ ꯉꯝꯕ ꯍꯥꯏꯕꯗꯨꯃ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯃꯁꯤꯕꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯠꯇꯨꯅ ꯊꯝꯂꯒꯦ ꯑꯩꯅ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯂꯥꯏ ꯑꯗꯨꯃꯛ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯤꯔꯣꯠ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤꯅ ꯂꯥꯏ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯁꯨꯛꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯅ ꯈꯜꯂꯤ, ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯏ ꯂꯩꯇꯦ꯫ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯟꯕ ꯊꯧꯁꯤꯟ ꯁꯦꯝꯗꯨꯅ ꯁꯥꯕꯅꯤ꯫ ꯇꯁꯦꯡꯅ ꯂꯥꯏ ꯂꯩꯇꯦ, ꯂꯥꯏ ꯅꯠꯇꯦ, ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ ꯃꯈꯣꯏ ꯑꯗꯣ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯕꯨ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯏꯔꯥꯠ ꯆꯕꯥꯟꯁꯨ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯨ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯕꯨ ꯀꯤꯕꯗꯒꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯊꯧꯗꯥ ꯑꯃꯠꯇ ꯄꯥꯡꯊꯣꯛꯅꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯡꯊꯣꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯈꯨꯗꯛꯇ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯍꯟ ꯈꯪꯍꯟꯗꯅ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯣꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯑꯁꯤ ꯆꯍꯤ ꯈꯔ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯂꯥꯏ ꯍꯥꯏꯕꯁꯤꯕꯨ ꯁꯨꯛꯊꯥ ꯊꯥꯖꯗ꯭ꯔꯤꯕꯁꯤꯕꯨ? ꯂꯥꯏ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯕꯨ ꯁꯦꯝꯕꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯪꯗꯕ ꯖꯥꯠꯂꯥ? ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯂꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯠꯄ, ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯂꯣꯟꯆꯠꯂꯥ? ꯂꯥꯏꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯛꯀꯅꯤ꯫ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯖꯩ꯫ ꯃꯊꯟꯇ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯤ, ꯉꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯊꯟꯇꯅ ꯂꯣꯏꯅ ꯍꯣꯠꯅꯕꯗꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯁꯔꯨ ꯁꯌꯥꯡꯀꯁꯦ ꯂꯣꯏꯅ ꯇꯦꯛꯂꯤ꯫ ꯑꯩꯁꯨ ꯅꯨꯄꯤ ꯀꯥꯏꯗꯨ ꯊꯤꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅ ꯂꯥꯏ ꯅꯤꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯂꯤꯉꯩ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯗ ꯈꯜꯍꯧꯔꯨꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯐꯪꯂꯦ꯫ ꯇꯣꯂꯦꯟꯗꯨ ꯐꯝꯐꯝ ꯑꯃꯗ ꯑꯃꯨꯛ ꯐꯝꯊꯩ꯫ ꯃꯃꯤꯠ ꯑꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯃꯨꯛ ꯈꯜꯂꯤ, ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗꯗꯤ ꯃꯤ ꯑꯃꯗ ꯆꯠꯄ ꯎꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯥꯁꯤꯅꯒ ꯁꯥꯔꯦ꯫ ꯀꯅꯥꯝꯇꯅ ꯆꯠꯇꯕ ꯑꯣꯏꯕ ꯇꯥꯏ꯫ ꯃꯇꯝ ꯑꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯇꯝꯅ ꯆꯠꯂꯒꯦ꯫ ꯇꯣꯂꯦꯟꯅ ꯅꯨꯃꯤꯠꯅ ꯌꯨꯡꯕ ꯃꯇꯝꯗ ꯃꯤ ꯀꯅꯥꯝꯇꯅ ꯊꯣꯛꯅ ꯎꯅꯗꯕ ꯃꯇꯝꯗ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯍꯦꯛ ꯂꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯇꯧꯒꯨꯝ ꯇꯣꯂꯦꯟꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯩꯅꯗꯤ ꯂꯥꯏ ꯅꯤꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯗꯨꯅ ꯇꯧꯔꯤꯕ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯪꯒꯠꯂꯨꯗꯨꯅ ꯑꯩ ꯑꯁꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯐꯪꯒꯗꯧꯔꯤꯕ꯫ ꯂꯥꯏ ꯅꯤꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯗꯤ ꯈꯪꯗꯦꯅꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯦ ꯏꯪꯍꯟꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯗ ꯁꯥ ꯉꯥ ꯍꯥꯠꯄ, ꯂꯥꯟ ꯇꯧꯅꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯀꯌꯥꯁꯦ ꯐꯥꯎꯔꯤꯕꯅꯤ꯫
ꯃꯁꯤꯅꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯇꯣꯂꯦꯟꯅ ꯆꯤꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯇ ꯁꯨꯝ ꯆꯠꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯇꯣꯂꯦꯟꯗꯨ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯇꯥꯎ ꯇꯣꯂꯦꯟ, ꯅꯨꯃꯤꯠ ꯌꯨꯡꯕꯁꯤꯗ ꯆꯤꯡꯂꯣꯝꯗ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣꯅꯦ?" ꯇꯣꯂꯦꯟꯅ ꯈꯨꯝꯃꯤ, "ꯅꯨꯡꯁꯥꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ, ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒꯤ ꯆꯤꯡꯗ ꯑꯣꯏꯅ ꯍꯪꯆꯤꯠ ꯂꯥꯡꯂꯨꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯐꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯍꯪꯆꯤꯠ ꯂꯥꯡꯕꯗꯕꯨ ꯐꯤ ꯆꯪꯅꯕ꯭ꯔꯣ?" "ꯐꯤꯁꯤ ꯊꯥꯔꯒ ꯐꯝꯒꯦ ꯇꯧꯕ, ꯑꯗꯨꯒꯤꯅꯤꯗ." ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯐꯥꯒꯤ ꯑꯃ ꯇꯧꯔꯛꯏ, "ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯪꯁꯦ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯥꯏ ꯍꯦꯛꯅꯤꯡꯉꯦꯅ ꯍꯥꯏ, ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ?" ꯇꯣꯂꯦꯟꯗꯨ ꯅꯨꯄꯥꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯔꯛꯄꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯃꯤ, "ꯏꯇꯥꯎ, ꯅꯪꯕꯨ ꯁꯤꯕ ꯄꯥꯝꯕ꯭ꯔꯅꯦ?" "ꯄꯥꯝꯗꯦ, ꯑꯩꯁꯨ ꯄꯥꯝꯗꯦ꯫ ꯁꯤꯕ ꯄꯥꯝꯗꯕ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯥꯏꯅꯤꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯂꯩ ꯊꯥꯖꯗꯦ, ꯂꯥꯏꯅꯤꯡꯗꯦ ꯑꯩ꯫ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯋꯥꯅꯣ ꯑꯗꯨꯕꯣ?" "ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯆꯠꯆꯔꯣ ꯆꯠꯆꯔꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ." ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯂꯦꯟ ꯆꯤꯡ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯍꯨꯜ ꯑꯁꯦ ꯍꯦꯛ ꯄꯥꯈꯠꯍꯜꯂꯤ ꯍꯩꯋꯥꯅꯤ, ꯍꯦꯛꯇ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯏꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯥꯏꯅꯤꯡꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯅꯤꯡꯕ ꯍꯧꯔꯝꯃꯤ꯫ "ꯍꯦ ꯇꯥꯏꯕꯪ ꯄꯥꯜꯕꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯅ ꯈꯨꯕꯥꯛ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯥꯗꯕ ꯌꯦꯛꯇꯕ, ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯑꯗꯨꯇ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯂꯩꯕꯥꯛ ꯑꯁꯦ ꯏꯪꯅ ꯇꯞꯅ ꯂꯩꯍꯟꯕꯤꯌꯨꯀꯣ." ꯇꯣꯂꯦꯟ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏ ꯀꯟꯅ ꯅꯤꯡꯂꯤꯉꯩꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯛꯏ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ "ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯑꯉꯥꯡ ꯅꯋꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯤ, ꯑꯉꯥꯡꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯃꯃꯥ ꯃꯄꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯀꯞꯍꯟꯗꯨꯅ ꯊꯝꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯄ ꯃꯃꯥ ꯃꯄꯥꯅꯤꯗ." ꯋꯥꯈꯜꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡꯕꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯉꯥꯡ ꯑꯁꯦ, ꯂꯝꯍꯥꯡ ꯆꯤꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯈꯨꯀꯞ ꯆꯥꯀꯞꯅꯣ? ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯃꯅꯥ ꯄꯪꯂꯕ ꯖꯥꯠꯂꯥ? ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯝꯅ ꯆꯠꯂꯝꯃꯤ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯃꯛ ꯇꯥꯔꯒ ꯃꯐꯝꯗꯨꯗꯤ ꯍꯦꯛꯇ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯂꯦꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯉꯥꯡ ꯅꯋꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯩꯕꯨ ꯅꯥꯎꯊꯦꯝꯂꯤꯕ꯭ꯔꯥ? ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯗꯤ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯝꯇ ꯂꯩꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯦ꯫ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯂꯤꯕ ꯃꯐꯝꯁꯤꯁꯨ ꯊꯤꯕ ꯐꯪꯗꯦ." ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯨꯝ ꯊꯤꯔꯛꯄꯗ ꯎꯈꯥ ꯑꯃꯗ ꯅꯥꯍꯣꯡ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ "ꯑꯣ, ꯎꯈꯥ ꯑꯁꯤꯗ ꯂꯩꯔꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯈꯥ ꯇꯝꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯁꯦ꯫ ꯑꯉꯥꯡ ꯑꯁꯦ ꯃꯤꯅꯒ ꯃꯐꯝꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯖꯥꯠꯂꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ." ꯇꯣꯂꯦꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ꯫ "ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯣꯏꯅ ꯄꯨꯗꯨꯅ ꯌꯣꯛꯂꯨꯔꯒꯦ, ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯂꯨꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯤꯅꯕꯤꯔꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ ꯑꯩꯗꯤ! ꯑꯩꯅ ꯏꯆꯥ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯔꯝꯕ ꯄꯨꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯂꯣꯏꯅ ꯐꯔꯦ꯫ ꯅꯪꯕꯨ ꯏꯄꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯑꯁꯨꯝ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯣꯂꯦꯟꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯃꯪ ꯑꯃꯈꯛ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯁꯤꯗ ꯃꯍꯥꯛ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯪꯈꯤꯕꯗꯨꯕꯣ? ꯃꯪ ꯑꯗꯨꯗ ꯑꯩꯕꯨ ꯁꯤꯔꯝꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯝꯗ ꯀꯔꯤ ꯍꯥꯏꯅꯕꯨ ꯄꯥꯎꯗꯝꯂꯤꯕꯅꯣ?"
Tolendu mathwai wana leizarami. Thoibina mahaki mapana ungdun leibudu madu uraga hangi. Baba, ungduna leibiribudu bu kaigino. Baba, kaidoba yaurage. Tolena pau tammi. Ipagi bema. Ngasigi napaigi manglanda. Ayase sirami. Aigi mangdo yamna nungairamde. Mangi wabu baba thoini hena khanjinbigano. Napaidi taibang mapu mahakpu yamna thajai. Mapu mahakpu ningjabana aigi sinthani. Aigi punsida tholakadaba singbu mapu mahakna aigi khomlen manglanda hek hek laktuna paudamlabani. Ngasigi napaigi manglansina karigumba wafam amabu takli. Baba, lebak asigi ningthosina lainingba miyoibu haliba. Lainingbasibu yamna sawisi kaigino baba. Makoina mapu mahakki asengba saktambu khangdraduna tawribani. Khanglakpa mikupta taibang mapu mahakpu ningjabasidagi hena athoiba sintha amata leita haibase khanglakani. Ipagi bema ngasidi ipana nangbu aigi osagi manakta puge. Isaga mahakka masak khangnahange. Oza haiba karambo ozano baba. Aibu lainingmagi lambi sida khut paidon singsilama misak adugi manaktani. Mahaksu asoba sing asigi manungda lona tumina lainingdun leire. Ningthau luwawbagi tamthiraba lichat asibu tukatjabadagi mafam maduda mirot oina leibani. Ipana nangbu mahaki manaktamna thinge. Asi haiduna Tolena masanupi thoibibu puduna umang aduda changlami. Umang aduda phanayamna changsilaba tungda asoba awangbu umagi makhada mahaki ozana lainingdun leramlibudu urami. Tolena mahaki ozabu maruluktuna khurumjai. Athoibu oza nasai laksari. Lainingba ahal aduna hairei. Nang laklibra tupi masasina kanano. Tolena wafam puma tamduna khanghalli madubu tarabada lainingba aduna hairei. Adudi aikhoina lai mahakpu thajarabadi aikhoigi awababu mahakna ubi. Tengbangbi haibado aduna matam pumbada laininggadabani. Leibak asigi manungdadi ningthaugi miyoi kaya ma thadoktuna lainingmagi misak leibra haina koithi thiri. Aisu ngasi phauba lotun lakli. Adubu oza nasaigi ngarange khomlen manglanda ai ase siduna leirami. Tolen si bahaibasidi aikhoi miyoibana taibang palba sida khong hek thangdorakpa mikup adudagi tondra leikraba laman amani. Nang aina siningdi haiduna sienbasu yaroi. Nangsu sikhini aisu sikhini. Sigadawba leiraba sida nangna karigi mukjingnaribano. Taibang mapu mahakna aikhoibu taibang kumai yauna matharakpani. Aikhoigi taibang kumai adubu loiraduna mapu mahakki manakta chatpasi hauna sani. Masida maru oiribadi aikhoina matam khara taibang kumai yauringai aduda afaba thabak amatang oirabasu tawramba maduni. Aikhoina hinglingaida tawkiba afa phatagi thabak aduna aikhoina hayeng siriba tungda taibang mapu mahakna wayengadoribani. Phana tawre afaba mapok ama pokani phattana tawre adonma mapok oina pokani aduna siba kigano. Ozana takbiba khudingmak loina khangjare. Ngasi aina ozagi manak asida laklibase aigi isanupi sibu ozagi manak asida numit kharani thamjage haidron lakpani. Isanupi sibu so laining parege mari leinaba waram singbu loina taktuna khanganbiyo. Phare aigi sida mahak numit kharani leijarasanu aina pumnamak takani. Yamna nungaijare oza. Masanupibu amuk yengduna hairei. Ipagi thoibi mapam masida nang matam khara lehu koko ipana nangbu lauba muk soidan lakigani. Apa wakhal kayama tansilamuko nang. Thoibi su mapana haiba wafam adubu induna mapam adu lehu rami tolen su satkre laining manupa aduna hairei. Isu thoibi isu di saksu phajai. Ipuna mahi masing kaya takbiduna isubu apawa miyemo uhangani. Wafam aduda thoibidu nokfe tawjai. Tolena mahaki laining pham ukhung aduda phamthai. Ngasigi numit asida mapu mahakna aigi phamda kari hainabu tambiriba pambom masisu yamna songi. Ngarang aigi manglana dusu
ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯄꯨ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯈꯪꯂꯤꯕꯅꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯐꯠꯇꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯂꯦꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯅꯤꯡꯕ ꯍꯧꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯃꯔꯤꯈꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯤꯡꯇꯝꯅ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯧ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯅꯍꯥꯟ ꯑꯩꯅ ꯎꯔꯛꯂꯕꯅꯤ ꯉꯔꯥꯡꯗꯤ ꯂꯩꯔꯝꯗ꯭ꯔꯤꯕꯗꯨꯗꯤ ꯉꯔꯥꯡꯅ ꯉꯔꯥꯡ ꯑꯣꯏꯈ꯭ꯔꯁꯨ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯃꯍꯥꯛꯀꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯂꯩꯔꯤꯕ ꯏꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯐꯔꯦ ꯌꯦꯡꯂꯁꯤ ꯂꯩꯔꯝꯂꯒꯅ ꯍꯦꯛꯇ ꯐꯥꯔꯁꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯤꯡꯕ ꯃꯤ ꯑꯃꯕꯨ ꯐꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯤꯕꯅꯤ ꯑꯐꯥꯃꯜ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯣꯔꯦꯟ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯗꯅꯤ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯁꯣꯝꯗ ꯅꯠꯇ꯭ꯔꯅꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ ꯂꯥꯜꯂꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯇꯞꯅ ꯇꯞꯅ ꯆꯠꯂꯨꯀꯣ ꯂꯝꯕꯤꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯅꯧ ꯃꯈꯣꯏꯁꯤꯡꯗꯨꯅ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯐꯝꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯀꯟꯅ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡꯐꯝꯁꯦ ꯃꯐꯝꯁꯤꯗꯅꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅꯤꯅꯤ ꯃꯁꯤꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯛꯂꯕꯅꯤ ꯃꯍꯥꯛꯅ ꯎꯃꯪ ꯁꯣꯝꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯆꯪꯂꯤꯕꯁꯤꯗꯤ ꯂꯥꯏꯅꯤꯡꯕ ꯑꯣꯏꯔꯦꯀꯣ ꯍꯩ ꯇꯨꯃꯤꯟꯅ ꯉꯥꯡꯉꯨ ꯅꯪꯅ ꯁꯣꯝꯗ ꯀꯣꯏꯁꯤꯜꯂꯛꯎ ꯑꯩꯈꯣꯏꯅ ꯇꯨꯡꯂꯣꯝꯗꯩ ꯆꯪꯉꯛꯀꯦ ꯃꯍꯥꯛꯄꯨ ꯐꯥꯁꯤ ꯅꯥꯟꯊꯣꯛꯈꯤꯍꯟꯒꯨꯝꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯀꯣꯏꯁꯤꯟꯗꯨꯅ ꯇꯣꯂꯦꯟꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯇꯨꯡꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯇꯣꯂꯦꯟ ꯅꯃꯤꯠ ꯊꯨꯅ ꯄꯥꯡꯊꯣꯛꯎ ꯇꯣꯂꯦꯟꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯇꯨꯡꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯌꯥꯗꯕ ꯊꯕꯛ ꯑꯁꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯤ ꯅꯪ ꯀꯔꯤꯁꯨ ꯇꯥꯗꯕ꯭ꯔꯣ ꯇꯥꯅ ꯊꯑꯣꯏꯅ ꯅꯤꯡꯊꯧꯕꯨ ꯎꯁꯤꯠꯇ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯅꯝ ꯑꯁꯦ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯇꯣꯂꯦꯟꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯤ ꯃꯥꯒꯨꯝꯕꯅ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯗꯣ ꯇꯣꯂꯦꯟ ꯍꯥꯏꯖꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯁꯤꯕ ꯀꯤꯔꯒ ꯀꯔꯤꯒꯤ ꯅꯤꯡꯊꯧ ꯌꯥꯗꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤ ꯂꯥꯎ ꯃꯈꯣꯏ ꯃꯔꯤꯅ ꯇꯣꯂꯦꯟꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯊꯧꯔꯤꯅ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯆꯤꯡꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯂꯝꯃꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯇꯣꯂꯦꯟꯕꯨ ꯊꯧꯔꯤ ꯄꯨꯟꯗꯨꯅ ꯆꯤꯡꯕ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯣꯛꯂꯛꯇꯨꯅ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ ꯊꯧꯔꯤ ꯆꯤꯡꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯖꯔꯛꯂꯦ ꯑꯁꯨꯝ ꯄꯨꯔꯛꯄꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯔꯦ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃꯅ ꯄꯥꯎ ꯇꯝꯃꯤ ꯏꯅꯤꯡꯊꯧ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯥꯏꯅꯤꯡꯂꯝꯂꯕ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ ꯂꯝꯍꯦꯟꯕ ꯅꯨꯄꯥꯁꯦ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝꯗ ꯐꯠꯇ꯭ꯔꯕ ꯃꯅꯥꯏꯒꯤ ꯃꯈꯨꯠꯇ ꯂꯥꯏꯅꯤꯡꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯇꯣꯂꯦꯟꯗꯨ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯇꯥꯔꯝꯃꯤ ꯃꯗꯨꯕꯨ ꯎꯔꯒ ꯅꯤꯡꯊꯧꯅ ꯄꯦꯟꯖꯩ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯏꯅ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯅꯈꯣꯏꯒꯤ ꯑꯋꯥꯃꯜ ꯄꯤꯒꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯎꯃꯪꯗ ꯂꯩꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯀꯥꯟꯅꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯅ ꯂꯥꯟꯗ ꯃꯥꯏꯊꯤꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜꯕꯨ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯌꯦꯜꯂꯛꯎ ꯊꯣꯏꯕꯤꯅ ꯀꯔꯝꯅꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ
ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯣꯜ ꯅꯨꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯃꯤꯇ꯭ꯔꯪꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤꯗ ꯎꯠꯇꯨꯅ ꯍꯪꯉꯤ, "ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯎꯕ꯭ꯔꯥ? ꯃꯁꯤ ꯀꯔꯤꯅꯣ ꯈꯪꯂꯕ꯭ꯔꯥ?" ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯃꯤ, "ꯎꯗꯦ." "ꯅꯪꯅ ꯎꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯂꯕ꯭ꯔꯥ?" "ꯈꯪꯗꯦ." "ꯑꯩꯅ ꯄꯥꯏꯔꯤꯕꯁꯦ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ, ꯃꯤꯇ꯭ꯔꯪꯁꯨ ꯂꯣꯏꯅꯕ ꯁꯅꯥꯒꯤ ꯊꯥꯡꯅꯤ꯫ ꯊꯥꯡ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ꯫ ꯊꯥꯡ ꯑꯁꯤꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯏ꯫ ꯏꯄꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯅꯁꯨꯏꯒꯤ ꯃꯤꯠꯁꯤꯗ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨ." "ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯤꯡꯖꯧ, ꯃꯗꯨꯗꯇ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯁꯤ ꯎꯒꯅꯤ." ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯔꯣꯟꯕ ꯃꯍꯩ ꯀꯌꯥ ꯇꯥꯛꯄꯤꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯏꯄꯨ, ꯊꯥꯡ ꯑꯁꯦ ꯑꯩ ꯎꯔꯦ." "ꯊꯥꯡ ꯑꯁꯦ ꯏꯄꯨꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕꯅꯤ, ꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯊꯥꯡ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ꯫ "ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒꯗ꯭ꯔꯥ?" "ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯒꯅꯤ꯫ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯊꯥꯡ ꯑꯧꯔꯥꯏꯌꯨ, ꯊꯥꯡ ꯌꯥꯟꯕ ꯇꯝꯃꯨ꯫ ꯃꯐꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯇꯝꯃꯨ꯫ ꯏꯄꯨꯅ ꯃꯍꯩ ꯇꯥꯛꯄꯤꯒꯅꯤ." "ꯏꯄꯨ, ꯀꯔꯤꯒꯤ ꯊꯥꯡ ꯍꯥꯏꯕ ꯇꯝꯒꯗꯧꯔꯤꯕꯅꯣ?" "ꯊꯥꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯅ ꯂꯥꯟ ꯁꯣꯛꯅꯒꯅꯤ꯫ ꯅꯪꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯂꯥꯏꯅ ꯄꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯏꯕꯨ ꯊꯥꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯄꯨꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛꯇꯣ ꯅꯁꯨ ꯑꯩꯅ ꯉꯝꯅꯃꯛ ꯂꯣꯏꯅ ꯍꯣꯠꯅꯖꯒꯦ꯫ ꯏꯄꯨꯅ ꯊꯧꯖꯥꯟꯕꯤꯌꯨ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯊꯣꯏꯕꯤꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯊꯥꯡ ꯇꯝꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯍꯩ ꯀꯌꯥ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯇꯝꯂꯕꯗ ꯊꯥꯡꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯇꯨꯅ ꯂꯥꯟꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯍꯧꯔꯤ." "ꯀꯔꯤ ꯍꯥꯏꯕ? ꯂꯥꯟ ꯍꯥꯏꯕ? ꯍꯩ, ꯅꯈꯣꯏ ꯄꯨꯝꯕ ꯂꯥꯟ ꯌꯥꯎꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯟ ꯌꯥꯎꯒꯦ꯫ ꯌꯦꯛꯅꯕ ꯇꯨꯝꯅ ꯍꯥꯠꯀꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯊꯛꯇꯁꯨ ꯂꯥꯟꯗꯥꯔꯛꯄ ꯁꯥꯏ꯫ ꯃꯈꯣꯏ ꯄꯨꯝꯕ ꯍꯥꯠꯀꯦ ꯈꯪꯒꯅꯤ." ꯅꯨꯄꯥꯗꯨ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯁꯨ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯈ꯭ꯔꯦ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯦꯟꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯐꯅ ꯌꯥꯝꯅ ꯍꯥꯠꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯖꯤꯜꯂꯛꯂꯦ꯫ ꯈꯔꯇ ꯉꯥꯏꯍꯧꯔꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯇꯥꯔꯗ꯭ꯔꯥ?" ꯌꯦꯛꯅꯕꯁꯤꯡꯅ ꯍꯦꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯁꯨ ꯃꯀꯣꯛꯇ ꯈꯖꯤꯛ ꯁꯣꯛꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯦꯛꯅꯕꯒꯤ ꯃꯅꯥꯏ ꯑꯃꯅ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯀꯜꯗꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯕꯤ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ "ꯊꯥꯡꯁꯨ ꯄꯥꯏꯗꯦ, ꯀꯔꯤꯅꯅꯣ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯁꯦ?" ꯑꯁꯨꯝꯅ ꯉꯛꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯅ ꯎꯗꯕ ꯃꯤꯇ꯭ꯔꯪꯒꯤ ꯁꯅꯥꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯝꯃꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, "ꯊꯥꯡꯁꯨ ꯑꯃꯠꯇ ꯄꯥꯏꯗꯅ ꯀꯔꯝꯅ ꯃꯤ ꯃꯀꯣꯛ ꯀꯛꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ꯫ ꯑꯩꯈꯣꯏ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯗꯨ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯂꯥꯟ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, "ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ?" "ꯊꯣꯏꯕꯤ ꯀꯧꯖꯩ." "ꯅꯪꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯀꯣꯛ ꯀꯛꯇꯨꯅ ꯍꯥꯠꯂꯤꯕꯁꯤ ꯀꯔꯝꯅꯅꯣ? ꯊꯥꯡꯁꯨ ꯑꯃꯠꯇ ꯄꯥꯏꯗꯦ." ꯊꯣꯏꯕꯤꯅ ꯊꯥꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯍꯪꯉꯤ, "ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕꯁꯤ ꯎꯕ꯭ꯔꯥ?" ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, "ꯎꯗꯦ, ꯀꯔꯤꯁꯨ ꯄꯥꯏꯗꯅ." "ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯃꯤꯇ꯭ꯔꯪꯒꯤ ꯁꯅꯥꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤꯗꯤ ꯅꯈꯣꯏꯒꯨꯝꯕ ꯂꯥꯏꯕꯨ ꯊꯥꯖꯗꯕ ꯃꯤꯑꯣꯏꯅꯗꯤ ꯈꯛ ꯎꯕ ꯐꯪꯂꯣꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯒꯤ ꯊꯥꯡ ꯑꯁꯤꯅꯅꯤ ꯉꯁꯤ ꯑꯩꯅ ꯅꯤꯡꯊꯧꯕꯨ ꯀꯜꯂꯤꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯜꯂꯤꯕꯁꯤ꯫
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯥꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏꯕꯨ ꯅꯤꯡꯒꯗꯕꯅꯤ ꯃꯗꯨꯗꯇ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯑꯣ ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯂꯥꯟꯗꯨꯅ ꯂꯩꯔꯝꯂꯕ ꯑꯩ ꯉꯁꯤꯗꯒꯤ ꯂꯥꯏ ꯊꯥꯖꯔꯦ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯒꯦ ꯑꯩꯍꯥꯛ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯤꯡꯊꯧ ꯂꯨꯋꯥꯎꯕꯗꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ